viewers mayambu taram nokchari ngasi video sina YouTube ta setting ka kai tawba yai setting toraga kamdawna view hengal hangani habisini koi setting na su yamna yam chawar role ma lay setting phajaraga di view su lakpa yai adi koina yenghaning yuba area do khodi manipur lebani metero ngawo se manipur ma sa ni khangdise apana khangwai bu yamde koina duda English Germany gi da koigi video si yoraga mo yeng bigadra yeng oina tra aduma setting atare koi da manipur sta dum yeng binaba area do koi lon khangwa mi san yeng nabudo aduma setting kaya amasu lay aduga search tawba matamda koigi video se phangnaba viewers koigi video yeng binaba lon khangba koigi metai cha sing natrasu manipuri lon khangba singna khangnaba yeng binaba adumba focus tawba area mas lay madumba setting khar su changi madu ka kaino video gi akupa setting hawudan loi photo setting to yaba sindo haijarake ahamada customization sigi setting style se kano di phangdabani phone version di phone da desktop version on thopa tar so YouTube studio da chang harakani studio du da sumba kupna detail on setting to wodi yaudabani ahamda customization kaino ka sista branding chango branding changom tamda sina koigi profile picture sisa change to boyai lathokhiba su yai aduga mathangna banner image na koigi cover photo dani aigi change changom tamda cover tholkodini sista half ka dawani sisu aduga amana video watermark haragana aigi video da makhada aigi logo ma thokodo madu to thokhan bani masida kam kan thokhan bayai kanda video lo selakda thokhan bayai sista end of video ase video lo selak thoyai custom start time khone semni mo matam na sembayai natragana video sa hoden loi pok entire video tum uhanba stage sembayai sida hawka dawni mo singse mathangdana basic info sisna khogi video sigi matangda aina haning le ruga tasu haibido khogi aigi channel dugi about to maduda kai haibi haibido sigi matangda sida semwa dawni aigi su sida khai ibani aduga aigi email contact so hapani contact to yanaba aduga sida aigi Instagram so sida hapani khoina channel haming mata so Instagram thokpodo station haptis aduga sida subscribe ka tawga hapisidi haidi aigi video duda makha macha duda tar laptop version da yengwasina di khangani maduda number matamda subscribe and tholokani maduda subscribe taw namni phone gi dadi thoktabani stelere chesu makhada khoi email contact to phoning phau khoi da contact to nang pa lai leidara adum bagi contact to namni sina customization da stelore aduga mathang ya maru oiba setting dana setting lere khoina paisa se adi city monetize tawra matungda thokadawani se dollar de ninga su country miam lere aina US dollar da huji thamage si US dollar thamamne aduga sena lere khoi country khalani mathang channel se changwa tamda countries da India lere agidi khoi India machani na aduga sida keyword harise sida Manipuri movies plot in Manipuri film Manipuri wari se khara in tharibse si kasinate kaigumba khoina hadi mi amana sigi wahi sing sida search tawba matamda aigi channel sigi videos chongthokadoni moida adugi damaktani adi Manipuri haiba matamda aigi channel se chongthokpa yai Manipuri wari haiba matamda chongthokpa yai adi pangado audience to kamba audience hana select tawkadawla si tawribni khoina pamene sida khoi video ga mari lena daba myam hapchaluraga mani yengbiroi yengdabduna maram oraga khoi video do thirakani ba channel do aduna yengadwa mi singdo adu mari lena ba adi wari nina wari matangda kana kamain tawi habdo adumba mari lena basido apiraga thambadare search tawpa matamda phangnaba aduga advanced setting do mings advanced setting da ham ya maru oiba ma sesa humlei sesa angang machagi yes made for kids haise sidi made for kids se sungtaw tawroi dawni kaino haga angang singna chai 10 nipani makha singi mon phone pai se yamde
aduna moida utkadawni angangsingda email account hangwa matamda moida chahi angangsing da oina utkadawni aduna matam khudimokta not made for kids se hapkadawni sisu I want to review for this setting si ka tawrono adi sina khwai base ni ani si tawro matamda view phangdamni view lawai view am handabani aduna tawrono aduga sida don't show potentially inappropriate words haise sidi kalaidana wahida fajadaba wahi leidana adumba ka kagini ado yam kana maru binate sisna subscriber count koi subscriber sing se video yung mama tamda channel sing se khara subscriber masing u ba yawi u daba yawi dana sisda ud ka dawne ko mase display ai di ul le na ko madu ure aina sise sida me pata di kana su u phangoi ba aduni aduga mathangdana feature eligibility sidi semningai ka sulaite mathang yengse upload default links upload default da khoi video ma thakwa matanda sina title stuni title sidi blank thamo adi video amaga ama na tabnina khoina matang de hawka dawon aduga matang sin description sin description sida aigi video sing de yengo makhada disclaimer hana ama dum chapmana ba ma yarong gani madu aina hapani si video khodi makta thokale ga dawni masi madi khoina video khodi makta chapmana ba thokan ga dawa madi description da ira thamo khoi haning ba wai amoy gera video khodi makta thokpada kaisu kaida bado aigina si description da disclaimer en dawga si thambani aduga ai contact so hape ado Instagram account so hapani Instagram account se ai ana wa hangjabani public ta sina visibility da matam khodi makta public thamo sina tag ni tag sisu dum important oi adi mina search thakpo matam da sisu phangadawni ado advanced setting da moyings advanced setting da sina maru obese kwai maru obidi sigi settings ni sina YouTube license standard YouTube license din thamosda aduga koi gi video se kari lono haibado koi maitero ngamo tadi maitero manipuri thambiro se lon myam leigani do khoi manipuri ni kai ma khoina atopa lon nga thamjaloraga khoi lon dudi manadraba yenguwa miduna he yenguwa video do sidi khangdrena thokani ba aduna manipuri masana yengnaba manipuri macha utkadawne ba lonche sigi manipuri ngangi se kaida lei manipuri leidana manipuri ayam utkadawne ba manipuri avatar gadi khoi gi title study kaide title description group di kaide english tam thamo english na sunu ngai bani adua sina whole inappropriate word comments for review id comments da nati cha da khali dana adum masin to khona hold tawna bani asagi aina chinthi bagi wahi wata khaya wodo madugi adua sida category da yam lai khare smana yam lai khare how to start new film animation mayam lai khare sport ka lai khare sage so pets and animals ai di entertainment film gi wari li budina entertainment sing edu entertainment da lai sidi darka hoide silere monetization sidi monetize toro matung dani agi advertise to kamba mongi advertise kana pame be thokaning bado madu mitando aduga yora kanda makhada save tharije save se dambiro silere setting aibo mathang dana kaino khara hapjarake smartphone da edit to boya ga dawa apps khara harake apps ju adi amaga heta pangya yadamne pasam ting mani moi watermark habdi moi logo ga chongtho leibado adumba logo yaw to khara hapjarake sijina ba yaba sijina ba su nungai ba aigi oina di sesta ai laptop sigi iMovies ta sijinai sidi iMovies sidi phone da di yaw tabni duwa laptop paibam tum da su adi thok tab yaw le to khara yaw tab si company sigi aigi MacBook Air Apple gini adda masa yaw jarakoni sina aigi di nungai sumani edit taw nei si phone da edit taw ba yaga da ba nungai ba khara hajarake mathang video da bo ngai minasi thank you